ISTV Pau Miang Tabirba Simutaram Nokchare, Uzimaroi Pau. Jahi ama helaba Manipur High Court da lepham thokpa just masing suna leitabadagi praja kayana achumba wayal phangnana ba honabada awaba kaya mayoknare. Trinamool Congress ki wathok loidre party asi thugaina ba honabada Congress party yausilakle haina maral sikre. Amadi NSCN-IM की वारिशन पुरक पदा भारत सरकार ना मणिपुर सरकार की फिरेप की वांग मदा थबक लखलगलबदे जून 19 दगी हेना साथी ब इरांग लाकनी हाइना MLA RK आनंदना फुंगदोखरे हौजिमा पुंगे बपाउ जस मंगा लेगदबा मणिपुर हाई कोर्ट ता हौजिक फावबदा जस अनिदगी हेना लेतबना प्रजा सिंगना आयन की थोंगदा वाकतुना अचुम फंगनना ब होनबदा अवाबा खुदोंसादबा कया मायोकनरे हिरमसिता रिपोर्ट अमा लिसिंग अनिसु न तरहुमदोगी मार्च की टांग कुंगमंगादा इंडिया की चीफ जस्टिस अल्तमास कबीरना मंत्रिपुखरीदा लेबा हाई कोर्ट कॉम्प्लेक्स संगाखिबा मणिपुर हाई कोर्ट की लेफम थोको जज मसिंग ngasi fawba suna leitri punna judge manga legedabada ani degi hena leitri sahi ama helaklaba fawda permanent chief justice amata haptri hojik leidiba chief justice Lakshmi Kanta Mohapatra asisu acting chief justice ne judge oina justice N Kotesur Singana thabakpuri judge masing suna leitaba asina kanaguba mana ain gi thonga achumba phangnana bo honabada khudong sadaba kya leibadagi penadri ISTV News na phangba paugi matungina kanaguma miyoi amana ain gi thongda Manipur High Court ta wakalakba matamda single bench ta maithiba tarbadi double bench ta amuk hana wakaning dre hari masigi maramdi judge ani degi hena leitaba maramna single bench ta maithiraba miyoi aduna makhata na double bench ta wakalakba matamda hana single bench ta leikiba judge adu makhata na double bench ta mak masa yaurakadaba maramna wakaning dabani hari Karigamba judge masing ahum suna leiba tarbadi double bench ta wakatpa matamda hana single bench ta leikiba judge adu yauroidaba maramna anoba wayal ama soidana phangani haujikti judge masing ahum sudabana praja singna madugi khudongchaba phangdri Supreme Court ta wakatkadaba adusu Manipur da leiba praja singasi lairaba oiba amadi Supreme Court ta wakatpada yamlaba senpham kya changbana wakat ningba miyoi kya ningba kaina leinari आइन गिलम दा थबक तौरिबा मियोय सिंगसु मटिंग थोकना थबक तौबा ngamdre hari phibam sida adumak leiba tarbadi Manipur High Court sangaba numita India gi chief justice Altamas Kabirna Manipur High Court leibanina prajana achumba while soidana phanglagani haina numit aduda phongdokhiba wafam adugi wan thok lehendaba yai athuba matamda Manipur praja miyam gi yenglaga Manipur High Court ki judge masing suhan binaba thabak paikhat haningi haina miyoy kyana mari leinaba singi pungning singsilagle ISTV News Gidamak Paudam Jariba Sunil Kumar ISTV News Imphal Manipur Pradesh Trinamool Congress ke President ki phammunna bagi wathok loidre Party asi thugaina ba honabada Congress Party yausilakle haina Thangmaiban Block ki maru oiba miyoi singna phongdokre ngasi Manipur Press Club ta pangthokpa pangwi singa unaba amada Party asi gi President ni hairiba MLA Joy Kisan ki maikei da leiriba Thangmaiban Block Trinamool Congress Women's Forum ki Publicity Secretary Sundari Leitongbamna maral sikhibani Paumisinga unabaduda forum gi president Mongjam Santi su sarugya ke Santi na phongdokibada ngarang oinam kabi kauba miyoi amana MLA Joy Kisana disqualified tongnana ba che thakiba adu karisu oiroi mak jotin wai khongi masel nupani ma ki yumgan naknana leiba miyoi ni haike Sundari na makhata na phongdokibada MLA Chamkumar na president oiba ngamdraga thangmibanda khut thingjilakpa asi yaningde miyamna yanaba chatpiu ngarang MLA Chamkumar na miyoi 15 na saba thangmaiban block ki committee ama semba asi aranbani masida yauriba miyoi sing asi masa khangdana hapchinba amadi Congress ki member na ayamba ngaktani Congress Party ki maru oiba thau puriba jotin wai khonga tanaraga asigumba khongthang daurakpa asi yaningde Trinamool Congress ta changninglakpa leirabasu MLA Joy Kisana thong laungna hange Trinamool Congress machet tanaba honabada atopagi kok changle haibadu mayek sengle Hauzik party asida machet taba karisu leite phongdokhi Sidai jang W nganglen to maitai haile Sri Waikhom Jotin na koi gi hauji Congress ki oibiriba Waikhom Jotin ji hek manaw nu pa ne ba Congress ki hek manaw nu pa amana Trinamool Congress ta sangyen haibisi chingma phang thok tabra ba Congress na sidai se Congress ka manaraga ngasai gi moina Congress sarkar sidi asum da su kai de ko adagi Manipur da su ji kaining kaimang tawdana leire moina ngasai gi sarkar ji kaining kaimang tawdana leibani na ngasai karamba dul da sangsigi na haiba sungam da ba adu ka moina Trinamool sidai sida Congress na sangsala Congress sinje phar ga thugai da moina kan khonari ne Congress
Paumi Singa Unaba Aduda Masa Kangdana Committee da Hapsalamba Mi Home Adusu Sarugyabaga Luinana Miam the Sengdoke. Masa Kangdana Committee Sembada Yahan Bahibasi Aran Batongi Nimid Humnigi Manungda Sengdoroktrabadi Legal Sut Togani Fongdoke. Mioy Ohum Adudi Executive Member Sarung Bamrajen L. Gopal Sharma Amadi N.G. Iboyaimani. Masay Kangu Kandi, only Machi Ayutai Kangi. Sunshine the Tanasi Kodan Naka, passing I put. I do the comment my token. Adugum de Mundam the Late, then again I get as the Tiki Kara Late, giving no Nafsan Birapase. Masi am like Tivani, Adonamasi Atu Matamda, Masi Amagi Party, what the Lara than Masi within 3 days Boganunda, Masi Sindupe, I personally Masi I the Sutoni. Amaramda Manipur Pradesh Trinamool Congress asi Henama Pangal Kankatnaba Tongan ba Kendra Singda Committee Semlagani Haina Party Sigi President Hadiba MLA T.S. Yamkumana Fongdukre. Ngasi Moirang Komdalaiba Party Sigi Head Office the Pangtokpa Pamusinga Unaba Amada Magno Wafamasi Fongdukibani. Ngarang Party Sigi Thangweban Block Trinamool Congress Semle Thau Pubasing Kankre Luinana Manipur Pradesh Trinamool Congress Mahila Congress Committee Sembaga Luinana N. Pramod Devina President Oire Lautoke. KSIS Babitana Vice President Haike. Block Trinamool Congress Committee. Koi ngasi hangdokna Thangweban Kendra Trinamool Yapang Kanaba koi mi tramangana sal committee me siamdona koi expansion tawre hangpe aduna masinatana Manipur ki Kendra yang khema panda level Kendra khema panda koi ki block committee siamdona koi ki apang kanaba Pondaragani, aduga Prajagi, Taputin Tawiana, Honagani, Sishnatana, Koi Nauna, Manipur Pradesh Trinamool Congress, Mahilagi, President Kumari N. Pramodivi Khandana, Amadi Manipurgi, Kendrum Buddha, Mahilasi, Pising, Mapang Kanaba, Amadi Taputin Tawiana, Koi, 100% Kale. Zaidak Sidat Thangweban Block Trinamool Congress ki Secretary General Waikhom Ngangen Tomba Maitaina. MLA Joy Kisanasi AITC ki Kutangda vote leptuna Miyamgi Mihut Oikibani. Aduga Hauzikna Masiga Marilena de Haikiba Masagi Kanana Honaduna anti party Oiba Tabakaya Tobagidamag Speaker da disqualified Tona Bache Tabani Fongduke. I all in that Congress Marilena de Haigumba, Sumbagi Matang, the plane the Lagi Nara de Manipur Legislative Assembly Honorable Speaker the Speaker the disqualified Taunabagi Ahmad Hazan Zagre. Bharat Sarkar amadi NSNIM Anina Santigi Wari Sanaribasi Atubamatamda Warishin Ama Soidana Puraklagani Haina Handak Fongdokliba Wafam Masida Yanaba Purakpada Bharat Sarkarna Manipurgi National Character Kaibayaba Wafam Yaurakpa Amadi Sarkargi Asetpa Pirepki Wangmada Tabak Lokalabadi June Taranipaldagi Hena Satiba Irang Lakani Haina Congress MLA RK Anana Fongdokre. Hiram Sita reporter ma. Wafam si Paumi Karana Hangba Wahangi Pakumda MLA RK Anana Fongdokibani. Soglising ani shupna amada center the NDN Sarkar Paiba Matamda peace talk asigi warishin purakna bohonabada without territorial limit haiba wahi ahumsi yaurubadagi June Taranifangi Laibak Tiraba Togdogasi Tokibani. Manipuri Miyamgi Amata Oina Changsin Kiba Ihogdagi wahi singasi review toki haiba wapamsu RK Anana Fongdoki. NSNIM na lobby tauraga makoigi apambada settlement toguni haibasi thazade. Maram Chai Chadi Kangdana UNC na alternative arrangement gi dabi tauribasi handak pangthokadaba CLP meeting da atingba pigani haiba wapam phongdokpaga loinana masina akaiba kya lakani haibasi masa na khantapam thoi haiba wapam thamki Prajagi huduna maram hoirga Bangkok declaration si recoil to bhaiga withdrew to give simple situation mein am sing si koi government of India is mature enough to understand all this and Krishnataba NDA ki partner mo ini ga hairga mani hairga lobby tauraga Kogi honorable settlement ama soina lakani naga integration tongni ga wafam simati sungoi oitokpe yaro ebese masinai phone nai thami Manipur miyam nasu soina thami adigi koi Malayam sida politics understand to bhaibatai issue understand to mayam singda koi de lepi ebese masai yam sina thamma matok dan kali ana si in line Maram Chai Chari Khandana UNC na sponsored over hesitation mayam sang pa degi alternative arrangement guide to Rosia. Masida ID 100 CLP meeting to put up on the corner of Targa, the block or any habitat. No, nothing, please don't go here. Among the
concession में आम पिने वही हाइब्रिटासी खोची ना मसीद कोई नहीं याक्सलू बाइब से मसीद कोई गवर्नमेंट के सोन मनी नहीं दिया राइट फिल्टर कदोरे हाइब्रिटाई MLA RK Anana Makha Taraduna Manipur Ladiba community Kudimaki unique character lay uniqueness adu the base Toraga Itias Amalajay Maduda Yumpam Oerga national integration ki background oigni haiba wapamasi miyamna yamna nainaba mathautai Haujik NSN IMna Thadokpa Hanagi Nagaland ki Chief Minister Oiramba Haujikna MP Nefiriona NDA Sarkar da Sogutuna lobby Toriba Sikarisu Kanaba Purakloi NDA da alliance Toraga Manipur ki Apunbagi Saktam nationalism amadi national character da akaiba pinanaba honribasi mai shukpak pakloi amasu kairoi da ba mong da center na waroisin purakpana miyam gi yaifaba oigini hainasu MLA RK Anana Makatana Phongdoki community amada base Toraga community one single community na base Toraga national integration sagatpa natraga koi de hingre waklo sri Manipuri history da koi tenarte aduga there was no such naga nationalism is a history is tenarte Manipur da karma tribe ki karma community uniqueness like the yaugi sine na thanding se the Meiteis also have this uniqueness and koi naga mark to sunga siri naga ne hariba me sing marks do even moi sub tribes me am lady mayam say they have their own unique character adagi marui na hana naglen gi akoi gi kenworamba chief minister ramba adagi yan sing na su innocent IM gi haidai makoi na thadok sabadu political leader haibai naga gi no da mai gi no ni ai khan ma is a rubber stamp of innocent IM haige is a rubber stamp mai puppet ni haibai but he is one of the puppets na haibai innocent IM gi sponsored puppet ni politically Mana Andy the alliance Tony Hiraga, the Manipur integrity, the national character, the nationalism, the Mana Town Sinani guy, India, the partner guy Taraga, see Konjana Pasea, Kaido way to sum my power ever say, Pakasuma waves, Masibaina, Masia, and Masi Heidi. ISTB Paugidamak G. Zenta Kumar Sarma, Oinam Imo Amadi, Norwegian Phillips, Imphal. Ngasigi pause kharada lamlong thongdagina pangai fawbagi lambi sembada khuraigi MLA bizoina athingba pi haina speaker TS Lokeshwarna haiba wafam adugi matangda MLA na paumi singda sengdokre hariba lambi asi sembi de haiduna lambi thingbagi thabak chathariba miyoi singna MLA bizoi boycott tawre lambi asi sembada mahangna thingi haibase mahaki mingsa thinanaba dol manadaba miyoi kharana chathaba thawongi State Highway Oiriba Lambi asi semnanaba Works Minister amadi Chief Minister ga tanaduna lairibani Lambi semnanaba kanna honaringaida MLA bu mingsa thinanaba honaba miyoi singi mathakta defamation suit tawduna ain gi oiba thabak lahotkani Lambi asi phut chama pakthokani hairiba asi miyam gi yenglaga phut chama yahondanaba honaribani haike aibu defamation tawnaba ai koi kendra gane koi geno party tinadaba kambu kharana Inchalaga, Makoyi, Injanba Natraga, Adugumba, Miyoi Karana, Hairiba, Lambi, Si, Kundra, Kongi, and the MLA, and Satokachin, and da, Paul Nachali, Haibagi Damak, Komka, Nuntaduna, Semba Hokrabani, speakers who Eriba, MLA, Asina, Lambi, Si, Sem, Nabahonabada, local MLA, Maigay, Ating Balay, Haiba, Wafam Su, Fondo Ki, Hairiba, Pundok, Wafam say, I would defamation, Taubani. Aigi mingsa thian bani haina lawdaba ngamde maramasina sigumba mi asina mapung phana praman piba ngamdragadi marksi ai defamation suit tawgani courta puthoga aigi value ai si value ga aboiba mino karor kya gi value ga mino haibu tawraga haibu miwa asina piba ngamdragadi mark ai courta puthoga namna pina ba ai demand tawgani aduga Tongan ba to ba Manipur gi sonda public school kya secondary school adik tongan ba school me am legi ba aduga pangai de chali ba ai koi gi kari hani security ki personnel me am training hoi ba sigum ba mayam masigi khudum thi ba tholi se masidi aina mayam sideda tingbiri ba mayam da appeal to jari madudi hairi ba maru na satri mayam sigi yengbiraga masigi tingbasidi lauthok view and I appeal to Jari. Joint Committee on Inner Line Permit System in Manipur Students Wing na Inner Line Permit chana hananaba changsilakliba khongjang gi manung channa ngasi Don Bosco School sangafam da ILP gi awareness program pangthokre
Thoram asida students wingi co-convener Johnson Nongmaithem, co-convener Longzam Abote amadi Manjit Sarangthem su sarukya ke. Diploma in Cooperative Management ki matangda tha taruk chupna chathagadaba Junior Basic Training Course ama ngasidagi lamphel patalaiba Center for Cooperative Management ki hold hokre. Center for Cooperative Management Manipur State Cooperative Union Sinduna humbutaruk suba tha taruki oiba course hodopagi thoramda Union Sigi President su oiriba ICM gi Chairman L Tompisak District Cooperative Officer Imphal West Y Ningthemba amadi Center for Cooperative Management ke Principal KS Kesona maruiba music oina sarugya ke Principal Kesona Cooperative ki Wakalol Singh asi tha taruk chupna pangthogadoriba course asina mapung phana khangan bangam lagani masibu ningthina khanglabadi masana masabu thabak pijabada chaungna mateng oigani haike Yumnam Lekai the Leba get down the gate, Mason gi part Huran Bada Jene Haiba Mampalam gi Mu Ani staff Singna Faraga, Imphal Police Station the Sinakre. Mu Ani Adudi Ranjit Chai Kuntra, Apokpa Ram Setri, Bihar gi Muzaffarpur Dagini. Mahak get down gi mechanic cum machine operator Oina Laibani. Atopa Maduna, Kailas Sahikunipan Apokpa Ram Kripal, Mahaksu Muzaffarpur Dagini. Get down gi Mapu Wai Sorojini na Fundurakpada, June Tara Nepal da Ranjit na Nungtil Pung Tara Nitoy Makairum Taba Duaida, Mi Hang Bagi Kudong Saba Loduna, Mesengi Polam Sing, Lo na Putorakpada Faki. Mahak na Puna Tabak Tominana ba Kailasu, Haidorakpadagi, Fabani Haide. Yatum sida na treva ma troje adu mata mamangda ko ke aju ma supply tawreba pura laga moi manaraga dimo to adumaina to bugi muhuta akoi mache amaga cooperation leraga iramda manipur da pothokse yamna puthoga himina si haizaningeba Hirama Sigamari Lenana France ke Secretary Organization Premna Lamdamasida nan Manipuri Singna Huran Chintiki Thabak Chathaba Chang Wangkhalakli ba si thingnanaba aikoi masel wakal taminaba matam oire haike Mapalomdagi laga thabak subiriba chinau singsi makhoi leibada machi thoidokpu kisu kaiba leite tabudabo thambiriba khoigi yumbu singna khoigi chapchaba masagi identification amari makhoina tawriba makhoina leiriba duty singsi akhoina munna yengba mathuk National Highway number Kuntramapal Imphal Dimapur Lambida Gari Chatpada Ngaihak Leitana Ransom gi damakta Mipha Mipun amadi Akia Khang Pokhan bagi thodok kaya chathare Masina maram oiduna National Highway number Kuntra Taret Imphal Jiribam Lambi asi athuba matamda Lucian Biu haina Women's United Development Organization na Manipur gi Governor da Gerald Pisin Kre SIRT Imphal Iska Khusam Naduna Guardian Care na Chandal District da Floriculture Haibasida Nimit Tara Marini Chathagadaba Entrepreneurship Skill Development Program Manipur Press Club to Haukre Haudopagi Thoram da ADC Project Director LL Kasung Agriculture ki Director Oiramba P Haridas Sharma Amjugi President Wangkhemcha Samjai AO Horticulture ki Devabartasu Sarugya ke Training asida Chandal District ki tongan ba mafam kaya dagi lakpa nupa nupi ni forum na sarugyare Loinana Floriculture ga mari lainaba khuchuklai singsu yentoke ke Devabarta Sharmana Manipur da Floriculture na isane sabu thabak pijabagi mathakta miyoi kaya busu thabak pibangamgani Masi laik laisu haiba miyoi singna tawba yaba thabakni Masina thabak phangdabagi awaba mayoknariba asi khara makhaidi kokhanba ngamlagani haike Atopa level kaya busu mana engage to skill level mayam ma surrounding degi kari degi loyam employment se man generate to mana generate to gani for other source aduna floriculture si yamna thabak piningai wa ekoi da employment generate to ba amadi yamna nan suba ya len suba ya lai lai su ai mi mana su yamna solve industries ki thak ko ka ke hai su chauna commercial oina to ba ya adum ba professional mani ya ai thamjini Ingcholishingani amagi Manipur gi ngamkhai kai be yaroi haiba miyam gi ihogda asopan nangkiba singi damak mateng pangnana ba semkiba RIMS Voluntary Health Unit Committee gi tarahumde suba Foundation Day Manipur Press Club ta pangthokre Thoramasita RIMS ki Medical Superintendent Professor Dr. Amuba SRL Diagnostic ki Managing Director Dr. Vivekananda Committee ki President Ashwini Kumar Su sarugya ke Founder President Subhasna June Tara Nepagi Thaudokta Police na Nongmai Kapa Amadi Phubada Sopa Miyoi Singh RIMS Hospital da Pukatuna Laikan Naba Mayam Adu Urubadagi Mateng Pangbagi Itil Amaga Loinana Voluntary Health Unit Committee asi Lingkat Kibani Committee asina hidak langtak pibata natana Makoigi Awabada Mateng Kaya Pangke Committee asina sahi tarahumdo asida blood donation camp kaya pangthopagan loinana matam gi oina thorakpa thodok wathok singda asopa nanglaba sing mateng pangduna lakli phongdokhe
donation box ma ang dogan mayam palla mataktan palla muni mataktan ko donation do ma to ma ki prashashan ko ko ji movement yo ba limsi da ko to je da gidan mayam jo so ko sin ju mati ma da gidan ko da darbari ne 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 something ambulance na ko ji ka ka na so ko da kam da ka chu pa ko ki so ko district ya bule na ba ko ki double bule na pa ga da ki bule na pa so ko da mu tha bi so ko mayam ji ko har be ambulance da ko volunteer sin da ki am te ya ko ko ji so ko sin da ko ko ga ko bo ka da ko ka lai Rims ki media advisor na Paumi Singbu hantaba mawongda ngang sakhibaga loinana Amjuna Rims ki development ki pau phongdaba haiba firep Amjuna hongdok palaitri hena akanba firep lokalagani haina Union ki President Wangkhemcha Samjaina phongdokli Manipur Press Club ta pangthokpa paugi mifam amada thodok asiki matangda Union na Rims Authority da media advisor gi pham loktho u haina thamkhiba wafam gi matangda Rims ki director na Amju gi President na luchingba kangbu ama Rims ta laknaba aiba chepi rakhi Madugi matungda Union na Rims Authority da media advisor thabak tagi lokthokle haiba aiba che amadi nauna media advisor ama haple haibagi order ama piu haibada director na ngasi fawba aiba cherol pi dabana firep asilobani Rims ki director na media advisor lokthokle haibagi aiba che piba ngamdriba asi karigumba arotpa khara leire haiba takle Amarom da watoga sida Rims ki director ga editor Gills Manipur ga yanaba purakle hariba si karamna yanaribano Paumi hantana yengba singi mayokta Amjuna kongpham chetna lepli kanagumbana Union lepkiba warep ki wangmada thabak tawbirakanu hairi ada khon amju ge magi thamjeli gani akhoi na mana kawroga akhoi na jasida bagi bagi kada ko sakata brate adagi akhoi na mana kawroga jasida su pamde akhona haijabdi media advisor akhoi ge beosi akhoi ko apne thangse lokto e na haijabdi sidu du bibiro sidu bibira agadi akhoi matam mangaroi ado matam mangaroi haina til podam pau phongno mana adu bibang ngi PFD akhoi no pura bagi media advisor ko ni ba iba yama ya se thabak ki lokto e habsi akhoi ni dim authority na du e PFD lor ga na si PFD ko de bana dim di bana ka tham ko to thamni gani Lamdam asigi mahiroi singna mapalam da chatuna higher education tambada thengnari ba kudung sadaba kaya asi kokhanabagi thaurang ama oina Manipur Sarkar gi University na Higher Education Directorate na sinduna nimit humni chathagadaba mahiroi singna masa masa na pamjaba institution khananabagi Edu Counseling TJ Higher Secondary School da hokre India gi maming leiraba institution kuntaret ka directorate ka pau phongnaraga tharomasi pangthokpani hairi हाइरिबा कंडीशन में हमसे फ्यूम में हमसे कोई ना एक्सेस तो मतुंगा कोई मफम सिटी कोई तंबे आ रहे आइडेंटिफाई तो इंस्टीट्यूशन ना अदुबो प्राइवेट फार्म्स ना सिंबदो कोई ना सर्वेलेंस तो जरूरी होते वो इनको फटे हाइबिजन नमते अदुबो कोई किसिना वो इधरो टोटली केने है भी यार we have identified these institutions that these are तंबे आर institutions Handak haidokiba Manipur board na lauba class 10 gi exam da Thawal district ki manung channa Irong center da taba mahiroi manga gi Manipuri subject ki answer script blank paper oina hapsin biram ne haire Manipur Press Club da pangthokiba pau gi mifam amada ye asoiba thawongna fail oi horaba mahiroi singi mama mapa singna phongdokhibada makoina iramliba paukhunga phangliba mark ka chana dabadagi board ta re exam thagi haina yenglubada answer script sing adu blank ngakta oirambani Board ki maikaidagi exam center aduna asoiba khara leide board ki asoiba leite haina hairakpadagi center adugi center committee ki members sing kupna khana nainakhi committee ki marakta yawba Irabot High School da oja oiba TS Joy Kumar kauba amana aranba khara tawbagi khudam phangkhi maram asina oja sigi mathakta matik chaba action lokhatpiu haire oina Manipur da zero pire ise ijazin je soro sara ko khodagi horopani aduga mataw kamdauna zero si pire ino haida na khoi ngasidi wakat atai leirakta na phangba phangti do oina laksabani adu ijazin ki tawya badu tawbiu khoi wakat pham leitre haida ngasi phangti yoropani Integrated Water Set Management Program gi Phase 1 amasung 2 gi makhada KVK Thawal na sinduna nomagi oiba village level training program ama Library and Information Center Kaksingi Auditorium da ngarang pangthokre Audopagi thoram da DRDA gi Project Director KSS Lemba KVK Thawal gi Program Coordinator Dr. M Thoithoi amasung Agriculture gi Additional Director oiramba Dr. Onobo Susarugya ke
Training asida Thobal District ki manung da leiba tongan ba Water Set Management Committee ki member Humudaromna sarugya ke. Council of Higher Education Manipur gi Chairman Dr. Hamum Nabagi Sega Road Thoda Babok Lekai da leiba yumda sakang da basingna bom thamjinduna aki akhang pokan kiba thongbu All Manipur Recognized Private School Welfare Association na nungai tabak phangdurakli. Asigumba thawdo wathogasi matungda amukhana thogandanaba leibaki mapi mapa oiriba singna ngakpi senbigadabani hari. Education ki lamda thoidok hendokpa thabak thoram sing paikatpagi damak Bharat Sarkar na Bharat ki oina chahi khudingi piba khwaidagi phaba oza sing khangatpada Manipur dagi hauzik Bairodan Maxwell Hindi Primary School Thangal Bazar gi headmistress oiribi khwairakpam Sunita bu Best National Teacher Award 2013 khalagle. Sunita kasamthong longdam lerakta leiba laikhidraba pi pumanandagi loinabini masagi chahi nifutaruk sure award asi lagliba September gi tang manga Ozagi Numita New Delhi gi Bigyan Bhavan da Bharat ki President Pranab Mukherjee na Chinglem laba thoram amada kusinagani. Award asida citation silver medal amade sel gi manasu yaure. Mahana award asi phanglakpada school asigi management committee na su nungaiba phongdorakli. BJP Manipur State ki President T.S. Chaubana luching ba state delegation amana ngasi Union Health Minister Dr. Harshavardhan ga unaduna state asigi anala yengi phibam phagat hanana bataksin krehari. Minute ni furam unakiba sida housing oiriba state asigi health sector gi phibam minister da thamke. Minister na RIMS, Jennings samasung atay district singi hospital singi darkar oiba sing yengsin baka luinana state asida paikatliba health sector scheme amasung project sing na hongna na yengsin gani. RIMS pu awang nongpo ke Premier Institute ama ohenana ba honagani haibagi thazaba piramle hari. Thobal District ki manung chana leiba mamang ching amade palel gi mafam singda thokliba lamgi wathok asigi matangda Maoist Communist Party Manipur gi Central Committee gi team amana hakthengnana tongan ba furup kaya gi luchingba sing unaduna thokliba wathok asi yamna nungsinaba mong amada lushinana ba angamba thakta honari hari. Lubasigi Secretary Publicity Donglel Maitena Tholak Pacherola Mada Manipur da Yalomi Singi Manung da Thokliba Watok Kaya Asi Asaw Yaudana Amadi Mukna Balaitana Luisnaba Yaba Pibam Singni Adubu Ngasi Lengak Mapu Singna Tumina Laisin Bana Miyamgi Marakta Ungkatnaba Amadi Muknaba Asi Tokan Bane Miyamgi Marakta Muknaba Nungsinadaba Amadi Yengtinaba Asi Ngasi Gilengakna Yamna Pami Amadi Masina Nakal Amada Tongsilaga Makoina Bot Pangi Manipur gi manung da khundari ba singda lamgi matang da pamda ba thodok thokpasi chumna masil manau gi marakta ingkhol yena badagi hauraga khul ani gi marakta adumak thoi aduna haujik thokli ba mamang chingi wathok ase furup masel gi marakta thokpa thodok wathok ama oina ubagi mahutta khul lona ba masel gi marakta wakhal tanada ba ngayaki oiba chamamna ba amani haina miyamna lobiu wathoga sida kanglup amadi furup naiba miyeng amata thambiganu laibak thibadi ethnic bias leiba wakhal thenba miyoi khujok kharana wathok asibu lana communal oiba mawongda puthokna ba honarakpa asi laibak thibadi haujik lairiba asawba amadi muknabagi ihulasi hek ingthakhibaga lup asina mari lainaba khulgi luchingba sing punna phaminaduna afaba waroishin ama purakna ba honagani maram aduna akoi bagi khol singna yariba makai athuba matamda mausagi phibamda hanjilakna ba honabiu khulgi luchingba singna su mahak ki achumba phibam sing utpangamna ba document amadi atai masak mathum sing langsinduna thambiu lubasina sinduna August 8 da International Day of Wall of Indigenous Peoples ka mari lainana pangthoka doriba ahan ba Indigenous Festival fawba yelho phurup masel gi marakta lana wahan thokpi ba yaba thong sing chathabidana ba Manipur gi miyam maru oina lupumna makta apel tawre MDS ki senthang makhada naungna saba hyang thang maning lekai community hall nauria pakhang lakpa kendra gi MLA RK Ananna miyam da kusina kre MLA na missing hengalak pagi matung ina community hall haibasi yamna maru oide hall asibu isagi ni khana sizinabi haike thasigi tara tarukta masagi anaba amadagi lekhidraba Manipur Central Jail sajiwada convict aduna lerakhiba Lalu Saha chaikunthani thoi apopa lekhidraba Ram Saha hayeng June kunmathoi gi nungthil pung ani fawbagi manungda imung manung mari mata singna claim taroktrabadi haunabi matung ina aroiba mathong mangam pangthoklagani haina Manipur Central Jail gi SP na khangalakle Sakwa Thaurangi project sing packet pada u yanthatpa lefananaba court na direction PBU haina High Court of Manipur da PIL ama wangkai loremam laikai dagi Karam Hemchandra Kauba amana thangat kre
Supreme Court na piriba direction gi wangmada tidim lambi pakthokpada u singyan thatle haina petitioner gi counsel N Kumar Jitna court ta submit tawki. Respondent oiriba additional AG KS Novinna PILC maintainable oide masigi mathakta hojigmaki oina u yanthale haibagi wafam leite darkar oirabadi chunaba matik saba authority ga tanaduna thabak lakhotkani haina court ta submit tawki. Submission animak khanaraba matungda matter asi makhatana division bench da khananaba July 8 da list tawkre. Imphal dagi Guwahati send ba night super jet travels ki driver khongzom mamang lekai dagi thoksom ingobibu lalolo ke CPMC lamyan ba khuman gi miyoi singna thas ki tang tara mari gi ahingda Assam gi jakla banda dagi faduna pukhraga hauzik fawba mafam khangdan leiri ba thawongbu yaringda ba phongdoktuna interstate bus service ki khongjang changsin ba oina Imphal dagi Guwahati fawba passenger service lepkre Zangsiliba khongjang asibu thugaiduna passenger service tawriba bus service counter amasung passenger gari khara khongjang zangsiliba miyoi singna thugaiduna amangata thonkhre interstate bus service na zangsiliba khongjangbu khongjong mamang laikai gi miyamna saugatladuna ticket tharamba bus counter amadi passenger puramba bus sing thugaibagi thabak chatharakpadagi police na miyam adu laksinki phajinduna thamliba ingobigi apokpi thambal sangna Gari mapu amadi agent singa muknaraga driver da taina ba haibasi achuma khongthang natte athoba matam da miyoi bagi minungsi yengbiduna masabu tek ta kaidana thadok piro haike adon kaya driver kaya mana phir ga sa khumon ni biyo ja bu tek ta kaidana ima gi khota sinabiyo nase ba wara ai gi ja bu khomon le bi ta ba kari maram no isa adu na takiba ma kham no ma gi lana yi ta sibanate pe ga ya pura ba ki se ba ta sibani ja do Nasi mama nung sa isa ko lang sa pagkakite. Ano ka mo ina natin? Tantra halaga. Moy ki madon kaya ki driver na thaba. Ay ki isa ba na mapamarang kang na nakakara dali ki kang handa ba? Kasi imari ang pende. Jet Travels ki bus driver thokchom ingobi phakiba yaningdaba phungdokpa oina Manipur Interstate Taxi Service Workers Association na hayeng passenger service lep kani hadi Gari phaba driver phajin ba yamna lan ba pangdabagi thawongni thoksom ingobibu tekta kaidana thadokpiro hadi Health Department ki Jenims da deputation da thabak tawriba non gazetted employee Chahum Nifu asi masagi ayaba yaudana Jenims na namduna loksiloi haina Jenims ki director Professor M Shamona ISTV News da phungdurakli staff sing asina Jenims da lining ba tarbasu MCI gi chana kanglona yadrabadi loksinba ngamloi association na phongdorakhiba wafam adu bhab tanaba watpadagi wafam asi thorakhibani hade hauzik sanbagi pau ngasigi sanabagi pau da handball Imphal Range na Guwahati Range bu maithiba piduna ahum suba Inter Range handball tournament ki champion oikre Group Center CRPF Langjing Imphal na sinduna Group Center asigi handball ground da team nipana saruk yaduna chathariba ahum suba Inter Range handball tournament ngasiloshin kre loisinbagi thoramda Manipur Nagaland sector gi DIGP JN Kohli sector asigi DIGP Vijay Kumar amadi DIGP Imphal Range ki Sunit Kumar Raina Thormapu Singh oike ngasi sanakiba aroiba final match ta Imphal Range na Guwahati Range pu goal kunthani thoi mapanda maitiba pk winner oiraba team gi sanaroi sing amadi runners up taraba sanaroi sing da Thormapu Singh na medal piduna pungning thawatke Thank you sir Thailand gi Thaniapura Phuket ta Malaysia India Indonesia amadi Thailand na saruk yaduna Thasigi tang tara taretagi Thailand na chatharakhiba Southeast Asia Under 15 Manchester United Premier Cup final round da India gi represent tawriba Birchandra Memorial Sports Club semi final da Thailand gi makhada amasino da poduna final changmangam khidre Bobinam Association India gi miyeng makhada Madhya Pradesh ki Indoor data sigi tang taretagi tara fawba pangthukiba manga suba National Bobinam Championship da Manipur gi represent tawduna saruk yaruba Bobinam Association of Imphal East ki sanaroi sing opagi thoram khurai angom lekai da leiba yumjau lairemba sanglen da pangthukre hadi Manipur gi ahan ba nupi footballer oina international loan da Maldives New
Radiant Sports Club ta saruk yaribi O Bembem Maldives ki FAM Women Football Championship ta goal mari chanba ngamkre hayeng Maldives New Radiant Sports Club amadi Maldives National Defence Force ka sanaragani All Manipur Football Association gi makhada tongan ba district singdagi sanaroi transfer apply tawrakiba singi manungda punna sanaroi chani humfu humdoi amphana ayaba pikre Amoromda Imphal East District Football Association gi makhada inter club transfer apply tawrakiba singi manungda sanaroi chama subna ani ayaba pikre haina amphagi cherol amana khangalakli BFA Pharmacist Football Association amadi Young Physic Lalambung ahanba NBCA Cup ki final da thengnaragani Nambul Clean Cultural Association Tagel Khongban maninglaikai na sinduna Association asigi ground da chathariba ahanba NBCA Cup ki ngase sanakiba ahanba semi final match da BFA Pharmacist Football Association na Hero Hitobo goal marisno da maitiba piki Tournament asigani suba semi final match ke sanakibada Young Physic Lalambung na JKFC bu goal anisno da maitiba piduna final changkibani Tournament asigi aroiba match hayang nungtel pung ahum tabada sanaragani Hauzik ngasi nong magi ngasagi pauda ICAR lampel party ki phangba paugi matungina ngasi khwaidagi saba degree Celsius kuni panda speak mapan aduga khwaidagi ingbana degree Celsius kuni thoi Nungsita yawba ising manili chang ayukta chada marfudrani pal nungthildana chada marfumapal nongjugi chang yangkhani thoi dasmik mari millimeter ni Haujare badamaroi bapa mukhana Sahi ama helaba Manipur High Court ta laifam thokpa just masing suna leitabadagi praja kayana achumba wayel fangnana bahona bada awaba kaya mayoknare Trinamool Congress ki wathok loidre party ase thugaina bahona bada Congress party yauslakle haina maral sikre amadi NSCN IM की वारोशन पुरक पदा भारत सरकार ना मणिपुर सरकार की फिरेप की वांग मदा थबक लौकल अगलबदे जून 14 दगी हेना साथी ब इरांग लाकने हाइना MLA RK आनंदना फोंगदोख्रे ngasi go na di ISTV na pizza paw matang solution jare miyang tabi ba singbu am kahana khorum jare